Manipur miyamna sahi amagi president rule gi lengak thengnakhre sahi amagi lengak adu da law and order ka mari lene bakhara natana chakot thorangi thabakti miyamna pena ningai oikhide masigi si mathakta manipur gi maram da khangdaba mapalam dagi lakpa mayamna state asigi lengak propo matam da miyamna president rule gi lengak asi thajaba lengak nati haibisi miyam gi thamoi de phawnarki thangai singna makidi president rule haibisi state asigi maram da munna khangom am anidi advisor oina hapkidi maduna maram oirega miyam gi ihul da thabak to bungam kide Hauji Manipur popular government ama lakre. President Nurgi Leng Luchindun Hokiba Pegwagi Tang Marida, Chief Minister Amadi Cabinet Mr. Mari was locre. Manipur Gum Apik State Singadi, Minister Gimasing Sitrani Twitty Henby Yade. Cabinet Mr. Manga was locabanina of what Horiba Minister Gimasingachi, Taik Tamangaire. Masigi Matakta Manipur the Mapung Papalinga Amalay Gitaba Matamasi, Subnagi Sahi Amarum Kaptani. Ado Anobalinga the lady was singing the Bakaya City, Adukimat Yangre. Hairiba singdaba sing asi loina natragasu maruoibi isu kharigi waroshindi pidaba yaro adu yamna luri wofam amadi wasetlo kibani mit kayani hengraba phawboda minister oiraba singda pigidaba portfolio sing hoji phawdi pithoktri cabinet minister di oire aduga pham amata pahendra numit kayani thamjilak pasina maram oirega isu kharada khut thaba howduna loisinba yaba mayam am yawrabasu ari madam matam manghan khrabani Kari maram ki damak to sanglaba matam asi pham amata pahendana minister sing thambanu haibisi sentagi luching basing khajitang khantaba chungani hawjiksu atopa numit kharani portfolio pithoktaba haibisi yamna thabak to ubud numit kharani adum thintaga doriban minister sing mana paige dobi department sing adigi maram da karam tawribage karam na chalairibage miyamna kari kam dawna kanaba phanggadagi haibisi tare tara thokna review tawraba matungda thabak paket ka doriban adugum khangjinggadaba mayam adu karimata khanghandana Subnatagi talab khak phangalaga thambagi mong asina state asigi chakot thawangi thabukta mangam sandabu ehengani tangai phadab leiragadi minister singda department amamam oina hana paihallagasu miyamgi thabak tawba kharadi tawbungam jagani hawjikti wari lobushingamde official sing kawraga meeting tawbudasu mana paigadaba phamnatrabadi haipa sing matagadoriban handaki lenga asi BJP gi central leader sing minyang makhadu sembani haibisi lamdam sigi miyam punam khangi awatpa minister sing mention ba haibisisu Chief Minister Matantana Pame Haidun Hector Matobusing Gamlo. Masing Mamdi, another minister Hapkadoribusing Adu BJP national leadership Kuto Mitila Pakambu to Hapkadoriban. How the power the minister expansion Gamdabaki Maru over Maramasi, Dili Luching Basing Yatangama Piaktana was low Harekta Badagi, how the power Mayakshing Ladyban. Masigis Matak was low problem minister Marida, Karam Grammar portfolio Pigatagi Hibasisu, Chief Minister Aning Apam the Tabak to Nabagi Mami Taraktre. Masing maramdi center na minister sing asita pahen gadoriba portfolio sing adu masini haiba khangtaba maramna hauji phawbagi oina portfolio pithok bangamdana ba mali haibasi miyang apamban chief minister haibasi state amagi makok oiriba mangonda kanago mkhagi thawinsin da laiba ngakhallabadi lengak pairiba miwedu hanglai ge mani haibasi hairoidabagi maram leite state amagi chief minister oiraga kharasu thona phaba center ga su lengko na sapina bangamba masagi vision ju laiba mathokta Maduna tan wasak lobotigi lengak chalai badu changwa masak kudimak center ga tanagani hairgadi pali belengak si popular government am oibigi wan tok laite maram maduna cabinet minister hap paibisi ma ki thabak tawminaba nungai gadaba thabak panggadaba MLA singdi khangadabani maduna tan kanuk kim engda kuki ani minister hap lagadi nagagi su ani pigadabani hek hainir pasina chief minister oiba misak adugi aning apambi wang maduna namduna thabak to halakpani hain logani wasak lokiban numit kayani suraba phawda portfolio yanthokta amadi makhatana minister tait wali basi wasak lobungam da basi mapan thokan muchumdi tangai padana center gi luching basing aduna makhogi leijari ba apamba tu karino kana wasak lobu yohon gadagi haibedu kudak khangalaknaba saunaba natan taksinaba gi tangai fadabusu lei manipur yamna toin irang thokan ba maramna irang asinam thanaba natraga loisinana ba wakhalun mayam amasu changi wakhalura do pirakadaba makhoi tait haibedi minister tait do haptagadi kanana lengak ahite mating panggadoriban masigi mathakta portfolio pidana asum thamba sin maram oirega minister sing tawjagadaba thabak mayama matam thintal asingma pibam mayama leibanina chief minister masamak central leader sing unabagi tangai phadabsu leiribanina kutakta delhi te chatpu chungani matang ngahita panjani mofamdi minister expansion athuba matam na tawbu changi makhoina lengak pi yoklagadi power su yentokani adu kaigum hiram amagi matang na khanrakpadasu lobu yabo pham mayam amasu thorakani maram maduna awapa minister sing si kutakta hapchillu portfolio kutakta pithoku haibisi miyam apamban power sing marak thatna aten ba brick ama aina hojji leijari basi thobal mojing awang leikai da leiba
Sana Brothers Timbers and Furniture Works ki jaga adudani haiba furniture center asida tongan ba furniture singi polam singida makal khudimaki yamna chawba offer kyamrum piri hairi adu hairiba furniture works asigi proprietor oina leiba mayam oza sana haira khangna oza asiga khanan unjabagi tanja amal ujage oza gi furniture works asida kai kai khulung jaba leibage haibido oza myam di pitan khangan biyo ai madaso myam da khangan ge loina na ihal hamada ai isa sa hana sakta chaje ai thawal mujing awang lekai da leiba Muhammad Ahmad Ali myam na oza sana hair ka khangnai ai si jahi tara ga ni thoi humdoi gi mamang da gi horaga u yon bagi thabuk tawra e adubu koi dana sahi muk hairani ai furniture si ai dum hodok se bani masi sida ai gi u singa sida u kangthon singa sida ai gi khudong cha ba si myam da ina han baga oi bani na khara khajik ai khudong cha ba du myam da pijage haidana first amadi second adugomba set amom lowda lupa lising kundagi na kuthra phawgi sangda ahamadi ai pige haibagi net ama adumaina khalle de hoyo jiksida ai da phangiba samna upu kangthon singa si samna item khuding mak phangi haibi ai item khuding mak singsi mamai manga gi mamai mari gi tikki lehau gi uning thau gi adugomba pot makhan singsi hoyo makta asan masu phanayamna leire aduga kanagumba leibi ningba leibi ge haina khalliba adugumba kanggu singsina agi singsidagi khanba apamba khanba adugi mathakta amuka mohoi masa na mokhoi gi photo gumba puraklaga mokhoi gi apamba design aduda chanbiyu haibana singba adugumba khudong chaba dusu agi sida phangani oza tagi khangani oza gi si u oin akhai basu phangbi gani haibi pawm le di matang da pitung bi u akhai basini ai halam badai ni yonjaram base adubu u akhai basi hojik chu yolli loina na sigi sima plus tawre furniture sima u akhai bagi dukan so ja du mafam si do oibra ka oibi ba u akhai bagi dukan sina mafam si na te sorok akoi gi na sorok masa hai akoi gi main road mayang Imphal to Thawal tabal lambi sida leibani aduga ai furniture sina yumdagi khajitang main line se main road mayang Imphal to Thawal oiba lambi asidagi kitang kilometer makhai muk changaga ai gi yumda tawjabane sina u akhai bes sida di oza kai kai offer pi bali bake u akhai badadi samna hojo mayam general oina yonariba khangragi tikki lehau uning thau adu mayam tungada dum lei dum general oina masigi sidadi mayamna yonariba sangda dum yoli adu kana gumna khari hena loba adu makanggo singdadi hena khudong jabdu su dum phangi hairiba video si bihor sing na oza furniture ki matang na tra ugi matang da hena kupa morong khangbi na ngai damak to oza contact number ma hibi uni ya haijege agi number ani ni number ani sida Jio number ama han haijege number adudi 8837399502 amukan na haige 8837399502 masi na agi Jio number ni next ta Airtel number am khakka amuk haijege 8974431975 next amuka 8974431975 uri ba kang thon sa kan ba u ma khalna chal masih u makal se le haune mamang ga riba sina eno ni uning thaune mamang gi sina uning thaune sigi ani sina le haune sigi se fit mari gini single ni aduga makha da le riba sina fit manga ni somda le riba sina mari makhai amaga manga makhai amaga ni furniture ki thabak so ja ayam bana ko yu u se yauna kang da ban maram wera matam khale re chingak pagum kai gum yam taw yai oza gi sida chaliba u sidi oza phadana kang halabu urana to kamai do bunai madu maksu ai yamna phadana madu makki matang du so ai hainingi kana gumbana sanmu matamda chalure laurure halaga thama kariyam leira matung da thong da singi adu singi ara singi haibana singba kairapuna singba adu gumba potu thokalle adu bo ai gi simakti ai gi wakhanda ai si matam sanga sahi hana namma adugumba kangalaba adugumba umakal oi hojik chalaga leiri base masi tha manga tarukumba adumai phare engon leiri se hojik phobde effect hojok pa effecti akai toi leibagi mong dudi ude laikena ai wa khanda lawi kari ko musung lari pata ala masum madu kana gumbana
lobby keraga ha amagi natraga amani gi matungda kai te tholok patarabadi madu aigi mystery yauna isa yauna mystery amadi isa yauna madu amo hana mokoi da salaga sembe yaba oraga su sengmani natraga su handana sida puraga amo hana atopa anoba ama piba natraga na pon masado da sembe yaba haibadi mapu lawkuri ba mapu do diduga yana bagi makha pon adu gumbe kudong sabu do pige na khalle mamai sim uri sim mamai mangane sim mamai mangase gi mamai makai se masisi tikni tesina lehau ni samna makoi si mix hai tare tikka lehau ba next sidale di sina mamai bare ni masi lehau ni masi lehau khaktani aduga sigi matungda ko show box sigi full loi basina ko gi fi gi u hai ne masi su fi u ni sigi matungda ko le thanna ba show box na ma le asisu mamai makai tikni aduga deina muka keno le hau ozana tawriba furniture mafam si thobal mojing hai ga sum mojing ki kitang manung hanjin ba jaga oina tawi oza ado atopa mojing outsider singa oza gi si tamna lak ge matam di am line khang yana na oza gi fully dressed tom tang hai bi oza ai address si seng thobal mojing awang le kai hai adubo masigi area se thobal to mayang imphal line sidagi kilometer makhai muk singsil laga mojing awang le kai LP school haina amalai masiga hek thangdaraga le masini agi areas thakasari ozagi ai ba video si viewer sing naso ai riba ozagi furniture si to piriba furniture amadi timber gi matang ge piriba tongan tongan makal gi awang thak ki khutong ja ba sing si lobina na ba ozagi me kai de gi so appeal to jare pawgi makha chotrak po oina mapalang paw khar update to jage Israel United States ki President Donald Trump ki board office haiba thawang adu di yaugani haina Israel ki Prime Minister Benjamin Netanyahu na Trump amadi Secretary of State Marco Rubio ko unakhiba Washington chatkiba mahaki khongchat ki saruk am oina phongdokre Rubio ko unraba matung Benjamin Netanyahu ni extra Israel board office adu ki member am oina yauna na ba mahakna sahi tawri haiki Benjamin Netanyahu na Donald Trump Iran ki matang na wa khana na ba Washington chatkiban November mayai di laukiba UN Security Council ki resolution amana Israel amadi Palestine militant group Hamas na sahi tawkiba Donald Trump plan amagi makhada mara chetab ceasefire ama October da tawki Gaza ta International Stabilized Force ama linkhatna ba thabak tawba board amadi leibak sing adu authorize tawki Donald Trump ki Gaza plan adu ki makhada board aduna Gaza ki temporary government supervise tawgani madugi matung Donald Trump na mahakna chair oigidaba hairiba board adu global conflict sing laksina na ba paktok so tholok pa yai so hairi board adu Gaza gi reconstruction khana na ba Washington da February gi tang 38 da madugi ahan ma mifam pangthokani right expert kaya marum ma paleba ki territory amagi hiram sing supervise tawna na ba board amar Donald Trump yengsin ba haibisi loilam gi structure amagi chap mane haiki haukiba thada Donald Trump na linkhat khiba board office hairiba adu UN gi mayuk ter lamba am orekna ba gi ni haina critics na maral sikri haina su pawo sin makhatari Ipak TV News haiba news networking channel asibu support tawbiba oina like share comment follow amade subscribe tawbiduna wakhal losing share tawbiyo haina Ipak TV gi maikai degi humble request tawzari